Science and Religion Manipur gi channel la imi ba mi pum phuning makta hajening ba mana ngasidi ekoina bayamna toina tana graba asa haibama lei masi gi mamda kha kumna naina na ba haidana ekoi Bishimpu district ki asa ni khak aina hajerubada yabidana ekoi gi channel asida ngasidi engine biduna leibire akoi singse aina introduce tawjarabada amongda agi oi makta leibiri basi Sai Samongbi Ibisaubi TV kawi na kainong dalay Bishimpu district ki asani magi working place si under PAC oinamni aduga mathangda engine biba sina Thongdamongbi Sobita Devi ni maksu Bishimpu district ki asani under oinam PAC working aduga aina makoi buk kaujaraga khana ba honajari basi email thamjaning ba wafam di akoi India government na policy ama 2005 ta hogok pire yamuna kupna khana nei ra matuda akoi gi India da lei ba population si 70% di village area da lei aduga 25 to 30% sina city da sohor da urban area da lei hene longnei daga ma chakhat ki habita ga di hel haibisina khwaidi maru oiba amani ana ya panu na khangnari ba aduni ana government health si chakra na phakara na bkhona bada khogi remote area da village area da amanu manung jing leiba khungang sing de di health ge awareness adigi mati wat pa communication wat pa bha ta na da ba mai bi da thaja ba pathok chamna leibe mayam du maduda awareness pina na ba makhoi health adu improvement leina na ba communication leina na ba haidana government of India na National Rural Health Mission haiba ma hogdopi haibasi mai pa na bada bada asa haiba ma khalle asa singsi na tawle thong mayam du ore makha da panjarake ayana ahamta da yeling budi asa haibasi aini bi chaw bi thang ja bada kari haina haibi bana asa haibasi sa accredited social health activist yam chume aina masi mayam da khangna ba atra hanjarabada ASHA amagi asina accredited haibani masi gi atra bi authorized tawga haibani ASHA social hadi samaj ki oiba kanana ba aduga ASHA health hadi hakchang phana leinana ba aduga mathang de A na bulai sina activist habani the person who can change habani social oigara politics oigara health oigara change tawba thonmanga bami aduni activist harse aduna asana tawdo thoksi yam boy report amane bisma thamjaraga makata bada ina ibisaubi dam ka hangjening si asasing sin tawbiriba thabaksi kari no asasing na tawjariba thabak se asuki matik yangre sa akoina hoji ki oina hairgadi akoina mama masa asoi ngam yaw handaba ana ya handaba da akoina lamjin lam takpiba samna habada akoi miron bi nupi check pubiba matam chana akoi gi prime minister ahum mari rakse akoina matam chana akoina pubiba aduga makoina delivery towning ba mafam habitare akoina sus tawba yade sar sajidadi akoina noi karai de unaningi noi angang poku mafam je ne karai de pami haina moide hana koina hangjai sar duga makoi di apam bada oina chase kaigumba akoina apam ba sida phai haibada akoina chingjalu matam hayang phatanung da tholok taragadi akoi yaw bada nungai jada sar dana makoi apam bada akoi chase tawbudabu akoi gi district hospital laiba CAC laiba PSC laiba sida koina khudong chabadi CC haiba phangi facility di lai tawbudabu noina apam bada di akoina chatkani haiba tanara kanda sa admaina koi patient je pubi aswengam yongdana bagi makata tan ta hangjauge National Health Mission da jiti National Health Mission lai no thokre asin pakhapi basi test maya ba free of cost haitare paisa tingan de bi tawna ba mayam cha sam pibire adigi amuk makhata bada ambulance system mayam ma thambidana
ꯑꯅꯥꯕꯁꯤꯡꯁꯤ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯂꯩꯇꯅꯕ ꯒꯥꯔꯤ ꯋꯥꯏꯗꯕ ꯍꯥꯏꯕ ꯊꯤꯕ ꯂꯩꯇꯅꯕ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯑꯗꯣ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯃꯤꯔꯣꯟꯕꯤꯁꯤꯡꯁꯤꯅ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯦꯂꯤꯚꯔꯤ ꯇꯧꯅꯤꯡꯕꯒꯤ ꯐꯤꯕꯝꯁꯤ ꯂꯩꯇ꯭ꯔꯃꯛꯁꯨ ꯆꯦꯛꯑꯞꯇꯤ ꯑꯦꯟꯇꯤꯅꯦꯇꯦꯜ ꯆꯦꯛꯑꯞꯇꯤ ꯑꯩꯈꯣꯏ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯇꯧꯕꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯕꯁꯤ ꯁꯥꯔ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯖꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯇꯧꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯩ ꯂꯩꯖꯗꯕ ꯃꯁꯥꯒꯤ ꯁꯦꯟ ꯊꯨꯝ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯑꯗꯨꯗ ꯅꯠꯇꯅꯁꯨ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯐꯪꯉꯤꯕ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯑꯈꯪꯕ ꯃꯌꯥꯝꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯑꯣꯏꯔꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯐꯪꯉꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯦ ꯈꯪꯕ ꯀꯥꯡꯕꯨꯅꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯥꯔ ꯑꯣꯀꯦ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯕꯤꯇꯥꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯚꯤꯂꯦꯖꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯍꯦꯜꯊꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯂꯩꯅ ꯊꯧꯑꯣꯏꯗꯕ ꯅꯦꯒ꯭ꯂꯦꯛ ꯆꯥꯕ ꯑꯩꯈꯣꯏ ꯈꯔ ꯁꯨꯝ ꯊꯦꯡꯅꯩꯀꯣ ꯑꯗꯒꯤ ꯑꯉꯥꯡ ꯃꯁꯥ ꯁꯥꯔꯦ ꯑꯗꯨꯝ ꯃꯥꯏꯕꯤꯗ ꯈꯔ ꯍꯦꯛ ꯃꯟꯇ꯭ꯔ ꯁꯣꯜꯍꯟꯕ ꯑꯗꯩ ꯃꯤꯔꯣꯟꯕꯤ ꯃꯃꯥ ꯐꯪꯉꯦ ꯑꯗꯨꯝ ꯃꯥꯏꯕꯤꯅ ꯍꯣꯠꯅꯕ ꯑꯁꯤ ꯈꯔꯗꯤ ꯃꯃꯥꯡꯉꯩꯗ ꯆꯠꯅꯕ ꯊꯦꯡꯅꯩꯀꯣ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏ ꯑꯁꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯆꯠꯂꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯒꯅꯤ ꯁꯥꯔ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯗꯨꯅ ꯃꯁꯥ ꯐꯒꯠꯄ ꯈꯣꯠꯄ ꯇꯧꯕꯁꯤꯗꯤ ꯍꯥꯟꯅꯒꯤꯕꯨꯗꯤ ꯃꯥꯏꯕꯤ ꯇꯧꯔꯝꯃꯤ ꯁꯥꯔꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯃꯥꯏꯕꯤ ꯇꯧꯕꯁꯦ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯔꯁꯨ ꯗꯣꯛꯇꯔ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯥꯔꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯤꯔꯥꯁꯇꯥꯃꯣꯜꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯄꯤꯊꯛꯄꯤꯌꯣꯅ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ ꯁꯥꯔ ꯑꯗꯨꯒ ꯄꯤꯔꯥꯁꯇꯥꯃꯣꯜꯁꯤꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯐꯦꯁꯤꯂꯤꯇꯤ ꯂꯣꯏ ꯐꯪꯂꯦ ꯑꯩꯈꯣꯏ ꯁꯕ ꯁꯦꯟꯇꯔꯗꯁꯨ ꯂꯩꯔꯕꯅꯤꯅ ꯃꯣꯏꯒꯤ ꯄꯤꯔꯥꯁꯇꯥꯃꯣꯜꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯄꯤꯕꯤꯔꯗꯤ ꯃꯣꯏ ꯃꯃꯥ ꯍꯣꯏ ꯀꯩꯗꯁꯨ ꯁꯕ ꯁꯦꯟꯇꯔꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯐꯦꯁꯤꯂꯤꯇꯤ ꯐꯪꯉꯤꯕ ꯄꯣꯠ ꯄꯤꯔꯥꯁꯇꯥꯃꯣꯜꯁꯦ ꯑꯉꯥꯡꯁꯤꯡꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯄꯤꯊꯛꯄꯤꯌꯨꯅ ꯍꯥꯏ ꯑꯗꯨꯒ ꯐꯥꯔꯁ ꯑꯦꯗ ꯑꯗꯨ ꯇꯧꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯦ ꯃꯁꯥꯁꯦ ꯀꯟꯅ ꯁꯥꯒꯠ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯀꯩꯒꯤꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯁꯥꯔꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯏꯪꯊꯅꯕꯒꯤ ꯌꯥꯡ ꯆꯤꯡꯕ ꯈꯣꯠꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯏꯁꯤꯡ ꯊꯣꯛꯄꯤꯔꯒ ꯁꯨꯝꯗꯣꯛꯄꯤꯔꯒ ꯅꯥꯟꯊꯣꯛꯄꯤꯔꯒ ꯏꯪꯊꯍꯟꯅꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯩ ꯃꯃꯥꯁꯤꯡꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯁꯥꯔ ꯑꯣꯀꯦ ꯃꯈꯥ ꯇꯥꯕꯗ ꯍꯪꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯗ ꯚꯤꯂꯦꯖꯁꯤꯡꯗ ꯂꯥꯏꯅꯥ ꯑꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯈꯣꯡ ꯍꯥꯝꯕ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯃ ꯃꯁꯤ ꯀꯃꯥꯏꯅ ꯁꯟꯗꯣꯛꯀꯦꯗ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯍꯥꯏꯕꯗ ꯐꯤꯀꯦꯜ ꯑꯣꯔꯦꯜ ꯔꯨꯠ ꯍꯥꯏꯅꯀꯣ ꯑꯃꯥꯡꯕꯗ ꯌꯥꯎꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯏꯟꯖꯥꯡ ꯅꯥꯄꯤꯗꯅꯤ ꯈꯪꯗꯦ ꯀꯔꯤꯅꯣꯃ ꯏꯁꯤꯡꯗꯅꯤ ꯈꯪꯗꯦ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯃꯨꯛ ꯏꯁꯤꯡ ꯊꯛꯆꯤꯟꯕꯗ ꯑꯗꯒꯤ ꯑꯃꯨꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯆꯥꯁꯤꯟꯕꯗ ꯌꯥꯎꯔꯒ ꯈꯣꯡ ꯑꯃꯨꯛ ꯍꯥꯝꯗꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯟꯊꯕꯒꯨꯝ ꯎꯏꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯚꯤꯂꯦꯖꯇ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯈꯤꯕꯗꯒꯤ ꯀꯔꯝꯕ ꯃꯈꯣꯏꯅ ꯚꯥꯞ ꯇꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯔꯛꯇ꯭ꯔꯤꯕꯅꯣ ꯁꯥꯔ ꯑꯁꯤ ꯍꯥꯟꯅꯒꯤꯗꯤ ꯌꯥꯝꯅ ꯇꯧꯔꯝꯃꯤꯀꯣ ꯗꯥꯏꯔꯤꯌꯥ ꯇꯧꯕꯗ ꯑꯉꯥꯡ ꯁꯤꯕꯁꯨ ꯌꯥꯎꯏ ꯑꯣꯕꯗꯒꯤ ꯗꯥꯏꯔꯤꯌꯥꯒ ꯑꯣꯕ ꯇꯧꯕꯗꯒꯤ ꯑꯉꯥꯡ ꯚꯥꯔꯤꯗ ꯁꯤꯔꯦ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯅꯥꯏꯖꯦꯁꯟꯁꯨ ꯆꯥꯡ ꯅꯥꯏ ꯇꯧꯕꯗꯒꯤ ꯗꯥꯏꯔꯤꯌꯥ ꯇꯧꯕ ꯑꯗꯩ ꯑꯣꯕ ꯇꯧꯕꯁꯤ ꯆꯥꯡ ꯍꯟꯊꯈ꯭ꯔꯦ ꯁꯥꯔ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯃꯃꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯖ ꯄꯤꯊꯛꯄ ꯃꯇꯝꯗ ꯍꯦꯟ ꯋꯥꯁꯤꯡ ꯇꯧꯕ ꯂꯨꯅ ꯅꯥꯟꯅ ꯄꯤꯖ ꯄꯤꯊꯛꯄ ꯃꯃꯥꯁꯤꯡꯁꯨ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤ ꯄꯤꯊꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯦꯅꯤꯇꯔꯤ ꯔꯨꯇꯤꯟꯁꯦ ꯃꯐꯝ ꯈꯨꯝꯖꯤꯜꯂ ꯊꯝꯕꯁꯤꯅ ꯃꯍꯤꯛ ꯃꯇꯥꯡ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯗꯤ ꯁꯥꯔ ꯑꯁꯤꯒꯤ ꯑꯅꯥꯕ ꯆꯥꯡꯁꯦ ꯍꯟꯊꯔꯛꯄꯅꯤ ꯁꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯆꯥꯎꯕ ꯀꯥꯟꯗ ꯏꯁꯤꯡ ꯊꯛꯄ ꯃꯇꯝꯗ ꯂꯨꯝꯊꯣꯛꯑꯒ ꯊꯛꯄ ꯑꯗꯒꯤ ꯌꯥꯔꯒꯅ ꯀ꯭ꯂꯣꯔꯤꯟ ꯇꯦꯕ꯭ꯂꯦꯠ ꯍꯥꯞꯄ ꯊꯛꯄ ꯁꯤ ꯑꯦꯗꯚꯥꯏꯁ ꯄꯤꯀꯣ ꯑꯁꯤꯅ ꯆꯦꯟꯖ ꯑꯃꯠꯇ ꯂꯥꯛꯏꯕꯅꯤꯀꯣ ꯍꯧꯖꯤꯛ ꯍꯣꯡꯉꯛꯏꯁꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯑꯩꯅ ꯏꯆꯥꯎꯕꯤꯗ ꯂꯥꯛꯆꯔꯒ ꯑꯁꯥꯁꯤꯡꯁꯤꯅ ꯊꯕꯛꯁꯤ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯖꯔꯦ ꯑꯗꯨ ꯇꯧꯔꯤꯁꯤꯡꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯈꯪꯕꯤꯗ꯭ꯔꯐꯥꯎꯗ ꯁꯔꯀꯥꯔꯅ ꯒꯣꯔꯃꯦꯟꯅ ꯈꯪꯍꯟꯅꯕ ꯒꯣꯔꯃꯦꯟꯅ ꯈꯪꯕ ꯌꯥꯕ ꯃꯣꯏ ꯑꯁꯥꯁꯤ ꯃꯁꯤ ꯊꯕꯛ ꯇꯧꯏ ꯑꯣꯔ ꯇꯧꯗꯦꯁꯤ ꯈꯪꯅꯅꯕꯁꯤ ꯀꯔꯝꯕ ꯋꯦ ꯃꯦꯊꯠꯇ ꯈꯪꯕ ꯉꯝꯒꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯊꯥꯕꯁꯤꯅꯁꯨ ꯄ꯭ꯔꯨꯞ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯔꯤꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯜꯂꯤꯒꯤ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯦ ꯏꯟꯗꯤꯀꯦꯇꯔ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯁꯦ ꯗꯦꯠ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯤꯇꯪ ꯄꯟꯖꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯕꯥꯔꯠ ꯑꯗꯒꯤ ꯏꯂꯤꯖꯤꯕꯜ ꯀꯄꯟ ANC ꯏꯃꯨꯅꯥꯏꯖꯦꯁꯟ ꯗ꯭ꯌꯨ ꯑꯗꯒꯤ ꯃꯤꯖꯜꯁ ꯐꯥꯔꯁ ꯗꯣꯁ ꯁꯦꯀꯦꯟ ꯗꯣꯁ
adagi akoigi malaria test report samla asambada ko aduga NCD CBEC member NCD tawba siguma mayam se akoina report se tawra tharaga adagi akoi angang pokpa newborn care na akoigi HBNC HBYC report se yamme sar haibadam chithaba khara sudum yawrani adi population survey chatpa population update tawthokpa adagi akoigi kaino committee phambaga akoigi village and sanitation committee namasu lei sisu akoi thagudi maligi oina akoi sisu committee member khara leijai si tawraga phammaga sigi report haiba akoin thajariba mayam se akoina format se mail aganda akoigi asa facilitator akoigi mathakta leiba makhoida akoina report se thar matungda makhoina mathang tharaga thariba report se ministry yono makhoina thabi haija talsa Yamajare makha tabda aina amtang ka hangjaoge ngasagi HBNC haise home based neonatal care haiko masida akhoi na kari method kari khoi da care loba gi thawak chathabi bage masi akoina HBNC chatpa matamda akhoi gi weighing machine ama yaurani habdi ma angang dugi weight che hengkatpra poko matam dugi ma weight che hafta gi onba akoina 7 times nadigi normal oiraga na akoi 3 days dei sakani aduga CS tawba campus 7 days dei salaga 7 3 7 adigi 14 21 28 42 days bok satpa matam se akoi weight che hengkat bra handa bra ma chawjan thiba ngang yaw bra habise weight che check tawjare sa aduga angang sigi ma temperature se akoina dum ole aduga tawra akoina report che akoina 42 days after the akoina Hazard is a Makata abadi na ibisok bita hangjege akhoi da chumtaje pada medical health system asida dot aiba wahe me he tai adu dot hai besi kari hai bado adu basida akhoi ni kari tawge dot have this directly observed treatment have never sir samna akhoi TB kaino sigi center sigi oina akhoi test tawba TB test tawba thaba khotpa sida akoina provider oina lejare aduga TB se kamai tawge hai ta na akoina chingnaba mi lok khuba da koina hafta ani hena khuraba supat phatraba lok khuba hidak tha asu mangonda phaba ko bolaitraba adu itaragadi akoina madu TB test sangtang taw thoksi hadana makhoi da advice tawi aduna thana akoi hypertension leiba diabetes wangba si kangbu sisu akoina amtang sumaina wangba mi singse TB test adang tau thuasi kaigumba positive oirame sarkar na lemna hidak pigani hataru sa tho mai cross ta lora dum phajagini akoina leire sagada nati hai moi to advice dum tawje aduga akoina moi je hidak pijabagi su akoina emission tawbra matam sida TB center da evaluation moi gi pi ba hai tar positive phangba kangbu se positive te kamai phangade ge hai matam da akoina sputum kokta se container se akoina moi da pirani ngasigum da pirani hayeng ayuk ja hobagi akoi kaimbu sadingai thaktingai kam sijina dingai mamang ya hobaga akoi gi manung dei thorakul lok se asi khura kan lok se oina lobiu kanagum khangdaba mamna su til oina piba su dum thingaje hoi adu tin piba si akoi test tawba yade aduna manung dagi tholakul lok se si oina happy oina akoi se moida haijare aduga akoina kitche mo khoida pire aduga nongala kana akoina TB center da akoina thinjaba adu kaigumba positive phangamagadi akoi sarkar na lemna tha taruk sigi hidak pijagani tha taruk sel pijar matungda makhoida makhoigi diet haiba tare sigi makhoida lupa lising ahum amasu center sina PB plus akoi asasing gi su loirabo tha taruk ki matungda akhodi desu makhoina lupa lising amamam PB sa haisi course pha matung da habi ko tha taruk ki course loirabo matungda Hare pathang de ai subida da ulak sege family planning yam toina mamang ai di akoina su yam de jodia ga da akoina doctor ji ngai da boba atoba thai bon the na bang lo bi ngra anga ma khu samaga nataka ani ma khu sama jat pa ma diagram ma photo ek pa ma he thing nei ko family planning gi ni hai family planning hai bisina kari no family planning hai bisida assassin sina kari thabak pakhat pa hi sa family planning habase angang nupi miron bin bis angang pu or matungda angang amuk sahi ahum phadri matamda miron amuk miron laktana bagi damakta sing thawang lakapatu family planning ko bisa moi dai koina angang si miron dra mi damakta mala sa ba jai nirot
ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯎꯝ ꯄ꯭ꯔꯣꯄꯔꯇꯤ ꯍꯥꯞꯄ ꯌꯥꯏ ꯎꯝ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯄꯤꯕꯤꯕ ꯁꯥꯔ ꯃꯣꯏꯗ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯉꯥꯡꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯃꯤꯂꯤ ꯑꯃꯅ ꯑꯉꯥꯡꯁꯤ ꯀꯌꯥ ꯐꯥꯎꯕ ꯄꯣꯛꯄꯒꯤ ꯑꯁꯥ ꯊꯝꯃꯤ ꯀꯌꯥ ꯐꯥꯎꯕꯗꯩ ꯍꯦꯜꯂꯒꯗꯤ ꯃꯈꯣꯏꯗ ꯄꯥꯝꯗꯕ ꯂꯩꯒꯦ ꯁꯥꯔ ꯑꯉꯥꯡꯗꯤ 3 ꯐꯥꯎꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦ ꯁꯥꯔ ꯑꯣꯀꯦ ꯅꯨꯄꯤ ꯑꯣꯏꯅ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯀꯣ ꯑꯍꯥꯟꯕꯗ ꯍꯥꯏꯔꯝꯃꯤꯁꯤ ꯑꯗꯨ ꯁꯨꯝ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯪꯕꯨ ꯄꯣꯛꯄꯤꯔꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨ ꯃꯁꯤ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯅꯤꯀꯣ ꯐꯔꯦ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯁꯨꯕꯤꯗꯥꯗ ꯑꯝꯇꯪ ꯍꯪꯖꯍꯧꯒꯦ ꯃꯦꯇꯔꯅꯦꯜ ꯑꯦꯟड ꯆꯥꯏꯜ ꯍꯦꯜꯊ ꯍꯥꯏꯇꯥꯔꯦ MCH ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯁꯥꯁꯤꯡꯅ ꯄꯥꯏꯈꯠꯄ ꯃꯥꯗꯔ ꯑꯦꯟड ꯆꯥꯏꯜ ꯍꯦꯜꯊꯁꯦ ꯍꯥꯏꯗꯤ ꯃꯃꯥꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯃꯤꯔꯣꯟꯗꯅꯕ ꯍꯣꯠꯅꯕꯗꯣ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯗꯅ ꯀꯃꯥꯏꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯌꯥꯏ ꯑꯉꯥꯡꯒꯤꯁꯤꯡꯁꯤꯅ ꯑꯉꯥꯡꯒꯤꯁꯦ ꯁꯥꯔ ꯑꯉꯥꯡꯁꯦ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕꯤꯕ ꯃꯇꯝ ꯅꯥꯏꯅ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯇꯧꯕꯤꯕ ꯁꯥꯔ ꯃꯣꯏꯒꯤ ꯃꯇꯝ ꯆꯥꯅꯀꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ 10 ꯐꯥꯎꯒꯗꯤ 15 ꯐꯥꯎ ꯂꯩꯔꯦ ꯁꯥꯔ ꯍꯤꯗꯥꯛ ꯀꯥꯞꯄꯁꯤꯀꯣ 5 ꯐꯥꯎꯁꯤꯗꯤ ꯑꯉꯥꯡꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯦꯕ ꯁꯥꯔ ꯁꯤꯕ ꯆꯥꯟꯁ ꯋꯥꯡꯉꯤꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯗꯨꯅ ꯃꯣꯏꯗꯤ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕꯤꯕ ꯑꯗꯩ ꯃꯃꯥꯒꯤ ꯈꯣꯡꯅꯥꯡꯁꯦ ꯁꯥꯔ ꯃꯀꯣꯛꯇꯕꯨꯗꯤ ꯍꯥꯏꯖꯧꯗ꯭ꯔꯦ ꯃꯃꯥꯒꯤ ꯈꯣꯡꯅꯥꯡꯁꯦ ꯊꯥ 6 ꯐꯥꯎꯁꯦ ꯃꯃꯥꯒꯤ ꯈꯣꯡꯅꯥꯡꯗ ꯑꯃꯨꯛ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥꯁꯦ ꯂꯣꯏꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥ 6 ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯀꯣ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯇꯩꯁꯦ ꯃꯦꯟꯈꯠꯄ ꯌꯥꯔꯦꯕ ꯁꯥꯔ ꯆꯨꯝꯃꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯄ꯭ꯂꯤꯃꯦꯟ ꯑꯝꯇ ꯍꯥꯞꯆꯍꯧꯒꯦ ꯍꯣꯏ ꯁꯥꯔ ꯃꯃꯥꯒꯤ ꯈꯣꯡꯅꯥꯡꯁꯤ ꯊꯥ 6 ꯄꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯕꯁꯣꯂꯨꯠ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯀꯔꯤꯒꯤꯅꯣꯗ ꯄꯤꯕ ꯑꯉꯥꯡꯁꯤ ꯃꯥꯒꯤ ꯏꯝꯃ꯭ꯌꯨꯟ ꯄꯋꯥꯔ ꯁꯣꯜꯂꯤ ꯑꯗꯨ ꯃꯃꯥꯗꯒꯤ ꯂꯧꯒꯗꯣꯏꯅꯤ ꯃꯃꯥꯅ ꯄꯤꯁꯟꯒꯗꯣꯏꯅꯤ ꯇꯦꯝꯄꯔꯦꯆꯔ ꯇꯣꯏꯅ ꯅꯥꯒꯟꯕ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯏꯝꯃ꯭ꯌꯨꯟ ꯍꯥꯏꯕꯗꯨꯅ ꯀꯥꯞꯊꯣꯛꯄꯅꯤ ꯑꯗꯣ ꯏꯝꯃ꯭ꯌꯨꯟꯁꯤ ꯀꯥꯏ ꯌꯥꯎꯒꯦꯗ ꯃꯃꯥꯒꯤ ꯈꯣꯝꯗ ꯌꯥꯎꯕ ꯑꯗꯨ ꯃꯃꯥꯒꯤ ꯈꯣꯝꯁꯤ ꯊꯥꯔꯒꯗꯤ ꯑꯉꯥꯡꯁꯤ ꯅꯥꯕ ꯌꯦꯛꯄ ꯃꯌꯥꯝ ꯑꯃꯁꯤ ꯉꯥꯛꯊꯣꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯛꯖꯨꯔꯤ ꯇꯧꯔꯤꯕꯅꯤ ꯀꯥꯏꯅ ꯃꯃꯥꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕꯅꯤ ꯀꯥꯏꯅ ꯑꯇꯣꯞꯄ ꯑꯣꯐꯤꯁ ꯀꯥꯔꯤꯕꯅꯤ ꯐꯤꯂꯝ ꯀꯨꯝꯃꯤꯕꯅꯤ ꯀꯥꯏꯅ ꯕ꯭ꯔꯦꯁꯁꯤ ꯄꯤꯊꯍꯟꯗꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤ ꯇꯤꯡꯒꯪ ꯌꯥꯡꯒꯪꯕ ꯅꯥꯒꯟꯕ ꯃꯌꯥꯝ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯁꯤꯃ ꯑꯩꯅ ꯊꯝꯖꯅꯤꯡꯉꯦ ꯑꯁꯥ ꯑꯃ ꯑꯣꯏꯅ ꯅꯦꯁꯅꯦꯜꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯝꯕꯗ ꯌꯥꯎꯕꯤꯈ꯭ꯔꯒꯦ ꯁꯥꯔ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯂꯔꯤꯌꯥ ꯒꯣꯏꯇꯔ ꯕ꯭ꯂꯥꯏꯟꯅꯦꯁ TB ꯗꯦꯡꯒꯤ ꯑꯗꯒꯤ JE ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯅ ꯇꯧꯋꯦ ꯁꯥꯔ ꯁꯨꯝꯕꯒꯤ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯀꯣ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯏ ꯑꯗ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯉꯤꯁꯤ ꯃꯦꯂꯦꯔꯤꯌꯥꯁꯤ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯁꯥꯁꯤꯡꯅ ꯀꯔꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯦꯂꯦꯔꯤꯌꯥꯁꯦ ꯍꯥꯟꯅꯗꯤ ꯁꯥꯔ ꯁ꯭ꯂꯥꯏꯗ ꯂꯧꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯤꯠ ꯑꯣꯏꯅ ꯄꯤꯔꯦ RDT ꯀꯤꯠꯁ ꯑꯣꯏꯅ ꯇꯧꯖꯔꯦ ꯍꯣꯏ ꯑꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒꯗꯤ ꯑꯣꯏꯔꯒꯅ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯍꯤꯗꯥꯛ ꯂꯧꯔꯒ ꯆꯥꯒꯅꯤ ꯁꯥꯔ ꯄꯤꯔꯦ ꯑꯗꯨꯒ DMOꯗ ꯑꯣꯐꯤꯁꯇ ꯄꯥꯎ ꯄꯤꯔꯦ DMO ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ DMOꯒ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯃꯈꯣꯏꯒ ꯂꯤꯡ ꯂꯩꯅꯔꯒ ꯇꯧꯋꯤ ꯁꯥꯔ ꯐꯔꯦ ꯃꯊꯪꯗ ꯑꯝꯇꯗ ꯑꯩ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯒꯣꯏꯇꯔ ꯍꯥꯏꯕ ꯑꯃ ꯀꯣ ꯊꯦꯡꯅꯩ ꯑꯗꯣ ꯒꯣꯏꯇꯔꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯃꯃꯥꯡꯉꯩꯗꯗꯤ ꯈꯧ ꯄꯣꯝꯕꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯥꯟꯅꯔꯝꯃꯦ ꯈꯧꯁꯤ ꯄꯣꯝꯃꯒ ꯀꯦꯟꯁꯔꯒ ꯇꯥꯗꯅ ꯁꯤꯕꯁꯤ ꯌꯥꯝ ꯌꯥꯎꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯧ ꯄꯣꯝꯕꯒꯤ ꯑꯅꯥꯕꯁꯤ ꯀꯌꯥ ꯎꯗ꯭ꯔꯦ ꯌꯥꯝ ꯇꯥꯡꯅ ꯂꯩꯔꯦ ꯑꯗꯣ ꯃꯁꯤ ꯒꯣꯏꯇꯔ ꯀꯟꯇ꯭ꯔꯣल ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟꯁꯤ ꯂꯧꯈꯠꯂꯛꯄꯗꯒꯤꯅꯦꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯃꯊꯧ ꯂꯣꯏ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯇꯥꯖꯕꯗ ꯒꯣꯏꯇꯔꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯥꯏꯑꯣꯗꯤꯟ ꯍꯥꯏꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯀꯣ ꯑꯗꯣ ꯑꯥꯏꯑꯣꯗꯤꯟꯁꯤ ꯊꯨꯝꯗ ꯍꯥꯞꯄꯒ ꯁꯔꯀꯥꯔꯅ ꯄꯤꯍꯜꯂꯤ ꯍꯥꯏꯀꯣ ꯑꯗꯣ ꯊꯨꯝꯁꯤ ꯑꯩꯈꯣꯏꯅ ꯑꯥꯏꯑꯣꯗꯤꯟ ꯌꯥꯎꯗꯦꯁꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯁꯥꯔ ꯑꯩꯈꯣꯏꯗ ꯀꯤꯠ ꯑꯃ ꯄꯤꯌꯦ ꯑꯥꯏꯑꯣꯗꯤꯟ ꯇꯦꯁ ꯇꯧꯅꯅꯕꯒꯤ ꯑꯗꯨ ꯀꯤꯠꯇꯨꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯨꯝꯁꯦ ꯈꯔ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯖꯩ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯥꯏꯑꯣꯗꯤꯟ ꯌꯥꯎꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯣꯏꯅ ꯊꯦꯡꯅꯖꯩꯌꯦ ꯊꯨꯝ ꯑꯌꯥꯝꯕꯅ ꯁꯥꯔ ꯐꯔꯦ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯥꯏꯟꯅꯦꯁ ꯀꯟꯇ꯭ꯔꯣꯜ ꯀꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯗꯤ ꯕ꯭ꯂꯥꯏꯟꯅꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯎꯔꯛꯇꯕ ꯀꯔꯤ ꯂꯩꯅꯥꯅ ꯃꯤꯠ ꯎꯔꯛꯇꯕ ꯌꯥꯏ ꯃꯤꯠ ꯎꯔꯛꯇꯕꯁꯦ ꯑꯩꯈꯣꯏ ꯗꯥꯏꯕꯦꯇꯤꯁ ꯌꯥꯝ ꯋꯥꯡꯕ ꯁꯤꯁꯨ ꯃꯤꯠꯇ ꯌꯥꯝꯅ ꯁꯤꯁꯦ ꯃꯥꯏ ꯏꯐꯦꯛ ꯑꯃ ꯂꯥꯛꯑꯦꯅ ꯍꯥꯏ ꯁꯥꯔ ꯁꯤꯁꯨ
ꯑꯩꯅ ꯈꯪꯖꯕꯗ ꯚꯤꯇꯥꯃꯤꯟ A deficiency ชีวัดประการ ꯑꯁꯤ ꯇꯥꯏꯀꯣ ꯑꯗꯨꯁꯨ ꯃꯁꯤꯗ ꯁꯨꯝ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯋꯥꯠꯂꯒꯗꯤ ꯃꯤꯠ ꯎꯔꯛꯇꯕ ꯌꯥꯏ ꯅꯥꯏꯠ ꯕ꯭ꯂꯥꯏꯟꯅꯦꯁ ꯀꯣ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯀꯣ ꯐꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯃꯈꯥꯗꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯕꯤꯗꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯁꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯥꯟꯅꯔꯦ ꯎꯅꯔꯦ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯅꯗꯤ ꯑꯁꯥꯁꯤ ꯇꯥꯗꯕꯁꯨ ꯌꯥꯎꯔꯤ ꯈꯪꯉꯒꯁꯨ ꯍꯥꯏꯐꯦꯠ ꯃꯃꯤꯡꯇꯪ ꯇꯥꯀꯥꯟꯗ ꯃꯈꯣꯏꯁꯤ ꯀꯩ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤꯗ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯑꯁꯥ ꯑꯃꯅ ꯑꯁꯥ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯃꯥꯏꯅ ꯇꯧꯅ ꯈꯜꯂꯤ ꯑꯁꯥ ꯑꯣꯏꯅꯕ ꯈꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯤꯒꯅꯤ ꯁꯥꯔꯀꯣ ꯀꯃꯤꯇꯤꯁꯤ ꯁꯦꯝꯕ ꯀꯥꯟꯗ ꯀꯃꯤꯇꯤꯁꯤ ꯃꯤ 12 ꯅꯠꯇ꯭ꯔꯒ 8 ꯇꯥꯕ ꯌꯥꯗꯦꯕ ꯁꯥꯔ ꯑꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯋꯥꯔꯀꯤꯡ ꯃꯦꯝꯕꯔ ꯌꯥꯎꯒꯅꯤ ꯑꯪꯒꯋꯥꯗꯤ ꯌꯥꯎꯒꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯣꯐꯤꯁꯇꯒꯤ ꯃꯣꯏ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔ ꯂꯥꯛꯑꯀꯥꯟꯗ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯁꯥ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯁꯥꯔ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ 10+2 ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯑꯍꯥꯟꯕꯗꯗꯤ ꯀ꯭ꯂꯥꯁ 8ꯅ ꯌꯥꯔꯝꯃꯦ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯥꯁꯤ ꯈꯜꯂꯦ ꯑꯗꯣ ꯑꯁꯥꯁꯤꯗ ꯑꯃꯨꯛ ꯇꯣꯂꯣꯞ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯥꯅ ꯁꯨꯔꯤꯕ ꯅꯣꯝꯃꯤꯕ ꯃꯌꯥꯝꯁꯦ ꯁꯔꯀꯥꯔꯅ ꯀꯔꯤ ꯀꯔꯤ ꯏꯟꯁꯦꯟꯇꯤꯚ ꯀꯔꯤ ꯀꯔꯤ ꯇꯣꯂꯣꯞꯅ ꯀꯌꯥꯝ ꯄꯤꯕꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯍꯥꯏꯕꯁꯦ ꯇꯣꯂꯣꯞꯇꯤ ꯑꯣꯏꯗꯦ ꯁꯥꯔꯀꯣ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯣꯅꯔꯦꯕꯜ ꯑꯣꯏꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯌꯦꯕ ꯁꯥꯔ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯃꯔꯤ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯊꯥꯖꯔꯤꯕ ꯔꯤꯄꯣꯔꯠꯁꯤ ꯊꯥꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯨꯄꯥ 2,000 ꯏꯟꯁꯦꯟꯇꯤꯚ ꯑꯣꯏꯅ ꯄꯤꯕꯤꯕ ꯁꯥꯔ ꯑꯁꯤ ꯈꯛꯇꯪ ꯄꯤꯖꯩ ꯁꯥꯔ ꯁꯨꯔꯒ ꯐꯪꯕ ꯁꯨꯗ꯭ꯔꯒ ꯑꯇꯩꯅ ꯐꯪꯕ ꯌꯥꯕꯗ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯦꯂꯦꯔꯤꯌꯥꯒꯤ ꯍꯥꯏꯔꯁꯤꯀꯣ ꯁ꯭ꯂꯥꯏꯠ ꯑꯃ ꯈꯣꯝꯕꯗ ꯂꯨꯄꯥ 50 ꯁ꯭ꯂꯥꯏꯠ 10 ꯈꯣꯝꯃꯒꯅ ꯂꯨꯄꯥ 150 ꯁ꯭ꯂꯥꯏꯠ 10 ꯈꯣꯝꯃꯒꯅ ꯂꯨꯄꯥ 100 ꯀꯣ ꯁꯨꯃꯥꯏꯅ ꯐꯪꯕ ꯌꯥꯕꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤꯀꯣ ꯑꯃ ꯂꯩ ꯍꯥꯏꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯒꯣꯏꯇꯔꯒꯤꯗ ꯊꯨꯝ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯊꯨꯝ ꯇꯦꯁ ꯇꯧꯕꯁꯦ ꯑꯁꯤꯁꯨ ꯄꯩꯁా ꯀꯌꯥ ꯄꯤ ꯂꯨꯄꯥ 15 ꯄꯤ ꯁꯥꯔ ꯑꯗꯨꯝ ꯄꯤꯔꯦꯀꯣ ꯑꯗꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯦꯁꯤꯗꯤꯒꯤ ꯃꯇꯥꯡꯗ ꯗꯥꯏꯕꯦꯇꯤꯁꯀꯤ ꯇꯦꯁ ꯇꯧꯕꯗꯗꯤ ꯁꯥꯔ ꯑꯩꯈꯣꯏ NCD ꯇꯦꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ NCD ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯟꯗ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯨꯔꯤꯕ ꯁꯥꯔꯀꯣ ꯑꯩꯈꯣꯏ ꯑꯁꯥꯁꯤꯡꯗ ꯁꯨ ꯍꯥꯏꯕꯒꯤ ꯂꯣꯏꯅ ꯑꯣꯔꯗꯔ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯁꯨꯖꯔꯤꯕ ꯁꯥꯔ ꯑꯗꯣ CMCF ꯑꯩꯈꯣꯏ ꯆꯠꯄꯩꯁꯦ ꯑꯁꯤ ꯃꯤ ꯑꯃꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯊꯥꯕ ꯃꯇꯝꯗ ꯂꯨꯄा 10 ꯁꯔꯀꯥꯔꯅ ꯄꯤꯕꯤꯅꯤ ꯍꯥꯏꯕ ꯁꯥꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯤꯀꯣ ꯁꯥꯔ ꯑꯗꯨ ꯄꯤꯅꯦꯗꯤ ꯄꯤꯔꯛꯀꯅꯤꯀꯣ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯕꯤꯆꯧꯒꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯁꯥ ꯑꯃ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕꯤ ꯃꯃꯥꯁꯤ ꯗꯤꯂꯤꯚꯔꯤ ꯇꯧꯕꯗ ꯑꯩꯅ ꯇꯥꯕꯗꯀꯣ ꯑꯁꯥꯁꯤꯅ ꯏꯟꯇꯤꯅꯦꯇꯦꯜ ꯃꯥꯗꯔꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯆꯦꯛꯑꯞ ꯄꯨꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯒꯤ ꯗꯤꯂꯤꯚꯔꯤ ꯇꯧꯕꯁꯨ ꯑꯁꯥꯁꯤꯅ ꯄꯨꯕꯤꯔꯒ ꯃꯥꯅ ꯄꯥꯝꯖꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯗꯤꯂꯤꯚꯔꯤ ꯇꯧꯍꯟꯅꯕ ꯂꯣꯏ ꯁꯤꯜ ꯂꯥꯡꯒꯅꯤꯀꯣ ꯗꯤꯂꯤꯚꯔꯤ ꯇꯧ ꯂꯣꯏꯔꯕ ꯑꯗꯨꯝ ꯑꯁꯥꯁꯤꯅ ꯃꯥꯁꯤ ꯁꯪꯗꯅ ꯈꯣꯠꯇꯅ ꯑꯋꯥ ꯑꯅꯥ ꯁꯤꯌꯥꯔ ꯇꯧꯗꯅ ꯂꯩꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯖꯈ꯭ꯔꯦ ꯑꯗ ꯑꯁꯥꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯈꯤꯕ ꯌꯥꯎꯕꯒꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯁꯥꯔ ꯃꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯅ ꯄꯨꯈꯠꯄ ꯃꯤꯔꯣꯟꯕꯤꯁꯦ ꯃꯥ ꯊꯥ ꯁꯨꯔꯛꯄ ꯃꯇꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯆꯦꯛ ꯇꯧꯋꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯈꯣꯠꯇ꯭ꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯍꯥꯏꯅꯔꯒ ꯃꯣꯏ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯤꯡ ꯂꯩꯅꯔꯒ ꯄꯨꯈꯠꯄ ꯃꯇꯝꯁꯤꯗ ꯁꯥꯔ ꯑꯩꯈꯣꯏ ꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯗ ꯎꯅꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯖꯩ ꯑꯩꯅ ꯏꯕꯤꯆꯧꯒꯤꯗ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯗꯤ ꯑꯁꯥ ꯑꯣꯏꯔꯛꯄꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯅ ꯀꯔꯤ ꯊꯦꯡꯅꯈꯤ ꯅꯨꯡꯉꯥꯏꯕꯅ ꯀꯔꯤ ꯊꯦꯡꯅꯈꯤꯒꯦ ꯍꯥꯏꯕꯁꯤ ꯑꯃꯇꯪ ꯍꯪꯖꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯥꯔ ꯁꯨꯝ ꯂꯩꯖꯔꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃꯛꯇ ꯆꯠꯆꯕ ꯅꯠꯇ ꯆꯠꯄ ꯃꯇꯝꯁꯤꯗ ꯍꯔꯥꯎ ꯇꯧꯕꯤꯔꯛꯄꯀꯣ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯍꯔꯥꯎ ꯑꯁ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯐꯩ BP ꯑꯣꯟꯕ ꯑꯗꯒꯤ ꯁꯨꯒꯔ ꯇꯦꯁ ꯇꯧꯕ ꯍꯥꯏꯠ ꯋꯦꯠ ꯆꯦꯛ ꯇꯧꯕꯤꯕ ꯁꯤꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥꯁꯨ ꯇꯤꯡꯅꯤ ꯃꯇꯝꯁꯨ ꯃꯥꯡꯅꯤ ꯅꯈꯣꯏꯅ ꯂꯥꯛꯄꯤꯗꯅꯒ ꯁꯨꯃꯥꯏꯅꯒ ꯇꯧꯏꯒ ꯍꯥꯏꯔꯛꯄꯁꯦ ꯁꯥꯔ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯕ ꯄꯤꯖꯗ꯭ꯔꯃꯛꯁꯨ ꯀꯩ ꯆꯥꯅꯤ ꯇꯩꯁꯤꯒ ꯍꯥꯏꯕꯤꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯖꯕ ꯑꯗꯒꯤ ꯆꯪꯉꯨꯕ ꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯊꯥꯖꯗꯕ ꯍꯦꯛ ꯎꯠꯂꯒ ꯑꯩꯈꯣꯏꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯁꯨ ꯍꯦꯛ ꯐꯥꯎꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯈꯪꯖꯕ BP ꯑꯣꯟꯕ ꯗꯤꯁꯇꯦꯟꯁ ꯑꯣꯜꯂꯅꯤ ꯑꯩꯈꯣꯏ ꯃꯤꯠꯅ ꯈꯣꯡꯅ ꯑꯩꯈꯣꯏ ꯎꯃꯤꯟꯅꯔꯅꯤ ꯈꯪꯉꯦ ꯁꯨꯒꯔ ꯇꯦꯁ ꯈꯨꯗꯛꯀꯤ ꯔꯤꯖꯟꯅꯤ ꯃꯦꯂꯦꯔꯤꯌꯥ ꯇꯦꯁ ꯈꯨꯗꯛꯀꯤ ꯔꯤꯖꯟꯅꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕꯅꯦꯕ ꯁꯥꯔ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯁꯤꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈꯛꯇꯪ ꯆꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯀ ꯅꯔꯁꯁꯤꯡꯒ ꯇꯧꯔꯒ ꯆꯠꯆꯩ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯇꯧꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯑꯋꯥꯕꯗ ꯑꯃꯨꯛ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯦ ꯄꯨꯔ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯅꯨꯡꯊꯤꯟ ꯅꯣꯡ ꯁꯥꯕ ꯅꯣꯡ ꯇꯥꯕ ꯑꯩꯈꯣꯏꯗ ꯂꯩꯖꯗꯦ ꯁꯥꯔ ꯑꯗꯨꯅ
ꯑꯦꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯍꯤꯡ ꯑꯣꯏꯔꯁꯨ ꯐꯧꯒꯠꯂ ꯆꯠꯄ ꯅꯣꯡ ꯆꯨꯔꯁꯨ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯑꯩꯈꯣꯏꯗ ꯃꯁꯦ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯆꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯝꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯔꯤꯝꯁꯇ ꯄꯨꯕꯒꯨꯝꯕꯁꯤ ꯂꯝꯕꯤꯁꯨ ꯁꯥꯡꯕꯅꯤꯅ ꯃꯔꯛꯇ ꯑꯉꯥꯡ ꯄꯣꯛꯂꯛꯀꯗ꯭ꯔꯥ ꯁꯣꯏꯔꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯋꯥ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯈꯣꯠꯀ ꯍꯥꯏ ꯃꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯇꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯃꯣꯏꯗ ꯀꯤꯌꯥꯔ ꯑꯗꯨꯝ ꯂꯧꯋꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯗꯤꯁꯇꯦꯟꯁꯇꯥꯡꯒꯨꯝꯕꯗ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯃꯁꯥꯏ ꯒꯥꯔꯤ ꯂꯩꯔꯒ ꯆꯠꯆꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯀꯧꯔꯀꯥꯟꯗ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯆꯠꯂꯅꯤ ꯑꯗꯨꯒ ꯗꯦꯂꯤꯚꯔꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯊꯤꯟꯕꯤꯔꯛꯀꯗꯣꯏꯅꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯆꯥꯔꯖ ꯃꯈꯣꯏꯗ ꯐꯪꯍꯜꯂꯦꯕ ꯑꯗꯨ ꯃꯁꯥꯏ ꯒꯥꯔꯤ ꯂꯩꯖꯕꯅ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯕ ꯍꯥꯏꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯠꯄ ꯀꯩꯗꯧꯕ ꯂꯦꯛꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯑꯩꯈꯣꯏ ꯑꯁꯥꯒꯤ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯑꯁꯥ ꯘꯔ ꯊꯝꯖꯩ ꯁꯥꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯝꯃꯒꯁꯨ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯦ ꯂꯪꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯁꯥ ꯘꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉ ꯇꯨꯝꯊꯣꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧꯖꯗꯦ ꯁꯥꯔ ꯄꯦꯁꯦꯟꯁꯦ ꯀꯔꯤ ꯇꯧꯔꯤ ꯃꯥ ꯀꯔꯤ ꯀꯟꯗꯤꯁꯟ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯦꯟꯅꯖꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯏꯝꯐꯥꯜ ꯂꯣꯝꯗ ꯍꯥꯏꯔ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯖꯦꯅꯤꯝꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯍꯤꯡꯗ ꯆꯠꯂꯁꯨ ꯑꯍꯤꯡꯗ ꯑꯗꯨꯝ ꯉꯝꯅꯕ ꯂꯦꯟꯕ ꯅꯣꯡ ꯇꯥꯔꯁꯨ ꯀꯥꯡ ꯆꯤꯛꯑꯁꯨ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯦꯛ ꯗꯦꯂꯤꯚꯔꯤ ꯇꯧꯗ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕ ꯑꯗꯨꯝ ꯂꯩꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯁꯥꯔ ꯃꯈꯥ ꯇꯥꯕꯗꯤ ꯁꯣꯕꯤꯇꯥꯗ ꯑꯝꯇꯪꯒ ꯍꯪꯖꯍꯧꯒꯦ ꯂꯣꯏꯁꯤꯜꯂꯛꯄ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯑꯁꯥꯁꯤꯡꯁꯤ ꯅꯨꯄꯤꯗꯤ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯅꯨꯄꯥ ꯂꯩꯔꯤꯕꯅꯤ ꯑꯉꯥꯡ ꯂꯩꯔꯤꯕꯅꯤꯀꯣ ꯑꯌꯥꯝꯕꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯗꯨ ꯑꯍꯤꯡꯗ ꯀꯩꯗ ꯍꯦꯛ ꯃꯤꯅ ꯀꯧꯗꯅ ꯆꯠꯄ ꯗꯤꯂꯤꯚꯔꯤ ꯑꯃꯒꯤꯀꯣ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯨꯈꯠꯂꯀꯥꯟꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯑꯀꯥꯟꯗ ꯑꯍꯤꯡꯗꯨꯃ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯒ ꯍꯜꯂꯛꯄꯒꯨꯝꯕ ꯁꯤ ꯑꯋꯥꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯅ ꯑꯗꯒꯤ ꯏꯆꯥꯁꯤꯡꯅ ꯑꯗꯒꯤ ꯅꯨꯄꯥꯈꯩꯅ ꯀꯔꯝꯕ इनकरेज पीब्रा डिस्करेज पीब्रा नत्रगा करी हाइगे अच्छा आई ओइनदि कुसा आई अहिंग चरगा नोंगाला खलक तागसु को इजा सिंग आई इपुरुगिना करिमेन त इंगोंदा एसपी देवा वागसि अदुम हरा हरा अदुम को आई इथौ पिसबनि खलगने अदुम नुसिना लोना दीबसा अदुम मिड प्रॉब्लम इंगोंदा लेदि सा अदुबु असा खरदि याम जावि सा ओके यावदि माइ नुपा फतबा हाइबि फतबादि हिदांग दा थकप यावि अदगि जुमदा प्रॉब्लम अना आई लेबदा चथोइ कोलि हाइबि हलको मतमदा तैबीबा गांबीबा असुंबि प्रॉब्लम अवाबा याम थेंगनेबा सा असिनि कोइ आशा ओइबा कोइने वाजरिसि सा ओके असिगिदि मतांग सिता अखोइगी डिस्कशन सि लोसनजबा तारे तम यामना सांगना लौदनबा अदो अहाबा वक्तदा असि लेंबिरेबा अखोइगी चैनल असिदा साइंस एंड रिलीजन की चैनल सिदा अखोइना हाजिरुबदा हर हाउया बेकना लेंबिरेबा आसानी अखोइगी विचाउबी अमदी सोबिताबो अइना ताराम नोपगलोइना खुरमजरी थागचरी अदो मखाताबदा अखोइगी चैनल असिबु येंबिबा मिपुम खुदिमक्ता थमजनिंगो वाफमदि अखोइना तौजैबा थबक्सि खरा हेना पाक चाउना मखा सांगना चथबा ngamjanaba mayamna yengbiraga comment pibirau adu loinana subscribe and like haiduda amuktang nambidana akoibu encourage taubiu haibu wafam sima haijaraga asidi matang sida I have Dr. P.H. Nabakishore Vijay Chaubi and Sobitana from Jari Punapu.